Miyam gi apambagi mayokta sangai festival pangthoknaba laingang order thokduna sem saba hokre oja simamang da khogi landam sigi CSO sing amadi khogi IDP sing na phawa khogi sangai festival asi tobiganu haibagi wafam laikre asida taurak labaga kadi boycott tawgani haibagi wafam phaw laikre oja adu ngarang se khogi Directorate of State Commerce and Industry Director Yumnam Robita na ngarang thokiba notification amana sangai festival de mari lainaba stall hangning ba singna makhoi gi application sing adu online da khogi online gi kuthang da pishara pa yagani haibagi notice amasu thokre oja masi khoina Prazamyam gi mayukta oina thoklagadra haiba du wafam si laknari oja saida oja kramani yengbe kanani rethinking haiba tare hana CSO mayam na thingniba kholiba mayam chului maram chaba ngatani lairiba situation daga magi woiba in any time the unexpected ko and unwanted incident thokpa yaba daga jigi peace process asigi progress yamna at the crossroad haiba tare lamhangner ga laiba matam oiba even ngarang to the rumor mayam ma santhok idana adum ai madu detail wera roi irang thokani tampak lamda chingdagi kaina adum mayam palang la nei dana asigum bagi marak hida achaw festival tawuse masi matang sadi haibani phatti haibana te asima akoi achaw asangol len tawri bani adubu manitex mai pak na hawdokre chathagani ko patamna thok tabu oisanu waiwa kan tawri if siwaraga dik sangai su kitang tawbi yaina haina ko luga manitex ka sangai ga kitang khenari se amana goibing community craftsman kana mayam gi oiba perspective to dane ayeng ise luga sangai dana whole kaino mayam si yausal pa haiba tare state si represent tawbi kana se economically culturally politically ko adegi magi oiba mayam si loimba in relations mayam international or national level ki is like interstate relations every aspect se masi is incorporated with the sangai festival ki organized to busika mari leina pasida ekoi gi oiba masak ama tak pin sangai sida lejeri ba furup mayam sing asigi eba representation fazna utpangam gadra haibina singba andagi hariba khundalai taminari ba furup sing asima magi pressure group mayam langnara kanda fully represent obangam drakanda masina ngasai ki ekoi gi oiba fragmentation mayam du ina miyam da popularize torkadra kaina adugumbagi apprehension do aduni akoina leiri base adubu hujik kana tore sagar khokat pa ko ai lambi da lak pa da khara thengna wi war footing da khara taw howe ure ko hojik se aina agi suggestions ti lairiba pamdena khaliba natraga yaningdriba miyamgi mi sillaga hariba CSO mayamgi representative singa organizing committee haiba tare concerned department ko of the government of manipur gi hojik lairiba siga phaminaraba phaminadibra understanding ama laaba laktribra do's and don'ts kari tawni haiba amasi invite to sangi maram CSO mayam singa sina masai section of the people represent tawrakanda amagi pointing pirakanda sangai gi festival sigi kanosi tawgumsin haire ineba adu da tawni ana haibagi anisi amasi angam tanaroi do buni haibani aduna mari leinaba organizing marona singa dawri kangbu singa sina ayat pa amata leitana ba hona ba matamda khoigi namphula tawni angam bani haibagi kanose amasi chatloi da bani aduna hauji mapung oina khabar gi kuthangda newspaper kuthangda agi social media kuthangda sangai gi tawroin hairpada lairi maroi lusing basing hai batare ko madu yam thuna kana phaminara kanda pulap yaminara kanda hanta ki yam even 3 days bu tawji aro 5 days bu tawji aro masigi manungda singai di tawranu yam lang khot pa natraga kana tawba si tawranu adigi hai ba mayam singa sigi punna tawmina ba ya bagi kana je kana position am khak samanninge anata bida tawraga di miyangi oiba ko CSO mayam sing sidu mogi ju izat natraka laibanina aduguma mayam tu tang tana haningi haiba tare athuba da ngasi nongni sida aduna
concern department hai batare commerce industries tourism department moi committee so department mayam si yarangani ko asi ki mayam si yeng kan da moi punjin kan da representative du government yaur kan da wari sanar kan da taurabadi sangai to tent piktak na tawra suma gi scope mayam tor ga meaningful noiba ana message and the magi kana people ki among to kamaina ohensi ge in the midst of this ongoing conflict situation and the unrest in the state of Manipur sida amatu lambi de tohni ko lilin se ana apin to Chumbani Ozana Tapiramba or Zaroi, but the Quiki